Hauzik thoklibe irang siga mari leina Leingak street asida mobile internet data ki athingba thamliba si handokpinaba hanjin maike kyada ki haijarabasu tabidana leiba sina maram oiraga All Naga Students Association Manipur Ansam na Senapati de leiba Leingak ki officing so Lonsinkhre Ansam masina changshilakliba khongjanggi saruka moina Senapati district ki manung chena leiba Leingak ki loisang sing so Lonsinkhre loina officing adugi mamang da khongjang su changsinki khongjang adu da Leingak na thamliba internet ki athingba asi kudakta handokadapani habi demand sing su tauki Nakalamoramda kumzaing lisingani kunga mathoida pangthukiba assistant professor chamaga marifutara lovgi interview dosu athuba matamda haidokadafani haina khongjang changshinke association asina taliba demand sing athuba matamda pidravadi makal makha kyagi khongjang changshinana basem sadun leire haina so lubasigi maikedi ki section wa thamnakle hiramasigi Matang the Senapati District Students Association SDSA gi President Peter na paumi sing the high Ansam na changsiliba khongjang asida SDSA na sarukyatuna lakli amadi makha tana sumapung fana sawat kani haina mahakna thamke